ꯊꯝꯖꯔꯤ ꯃꯌꯥꯝꯕꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯟꯗꯛ ꯅꯥꯄꯤ ꯊꯥꯗꯣꯏꯅꯦꯕꯀꯣ ꯁꯤꯅꯅꯦ ꯃꯥꯁꯄ꯭ꯔꯥꯗꯒꯤ ꯏꯆꯦ ꯅꯟꯗꯤꯇꯥꯅ ꯀꯣꯕꯤ ꯆꯥꯔꯥ ꯄꯤꯔꯛꯏꯕ ꯑꯗꯒꯤꯗꯤ ꯁꯤꯅ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯕꯤꯅꯥꯅ ꯑꯩꯅ ꯀꯩꯅꯣꯒꯤ ꯀꯩ ꯀꯧꯒꯦꯅꯦ ꯁꯤꯕꯣ ꯑꯅꯥ ꯌꯦꯟꯗꯦꯝ ꯆꯥꯔꯥ ꯄꯤꯌꯨ ꯍꯥꯏꯅ ꯃꯦꯗꯥꯝꯅ ꯌꯦꯟꯗꯦꯝ ꯆꯥꯔꯥ ꯄꯤꯔꯛꯑꯦ ꯑꯁꯤꯁꯨ ꯊꯥꯔꯅꯤ ꯑꯗꯨꯒ ꯁꯤꯗꯅ ꯂꯩꯔꯦ ꯇꯤꯜꯍꯧ ꯃꯇꯣꯟ ꯀꯛꯊꯣꯛꯑꯒ ꯑꯃꯨꯛ ꯊꯥꯔꯅꯤ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯌꯥꯝꯕꯨꯡꯅ ꯍꯧꯖꯤꯛ ꯇꯤꯜꯍꯧ ꯊꯥꯕ ꯍꯧꯈ꯭ꯔꯦ ꯃꯌꯥꯝ ꯂꯣꯏꯔꯦ ꯌꯥꯝꯕꯨꯡꯒ ꯏꯕꯥꯅꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯊꯥꯕꯗꯣ ꯃꯈꯣꯡꯁꯤꯡꯁꯤꯁꯨ ꯁꯟꯊꯤꯁꯦ ꯍꯥꯞꯆꯜꯂꯦ ꯃꯈꯣꯡꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯅꯣꯝꯃ ꯆꯥꯕ ꯆꯠꯂꯨꯔꯅꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯈꯥ ꯇꯥꯕꯗꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯕꯥꯏ ꯃꯌꯥꯝ ꯁꯤꯅ ꯆꯣꯝꯁꯦ ꯑꯩꯈꯣꯏ ꯃꯃꯥꯅ ꯑꯩ ꯂꯩꯕꯤꯔꯛꯑꯦꯅꯦꯕꯀꯣ ꯃꯣꯏ ꯁ꯭ꯀꯨꯜꯗ ꯌꯣꯟꯕ ꯂꯥꯛꯑꯦꯅ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯄꯨꯜꯒꯤ ꯇ꯭ꯔꯥꯐꯤꯛ ꯖꯥꯝꯗ ꯑꯩꯈꯣꯏ ꯂꯩꯖꯔꯤ ꯄꯜꯂꯒ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯌꯥꯝꯕꯨꯡ ꯀꯥꯏꯗ ꯇꯣꯂꯦꯟ ꯈꯨꯟꯗ ꯆꯠꯂꯅꯤ ꯑꯗꯩꯗꯤ ꯁꯤꯡꯖꯨꯒ ꯕꯣꯔꯥꯒ ꯆꯥꯔꯅꯤ ꯑꯗꯩꯗꯤ ꯄꯔꯥꯕꯣꯟꯗꯩ ꯃꯣꯃꯣ ꯆꯥꯔꯅꯤ ꯑꯗꯨꯒ ꯌꯨꯝꯗ ꯍꯜꯂꯛꯑꯅꯤ ओके मैम अदु तारदे कोई टोलेन कुन यौरगा मु उनारसी अदुगा लंबीदगी नावबसु थांगातोइनी सिरबादगी ओके यंगमिनारसी मैम कोई नावबो होई थोंगान मपा यौरए मा आदा लेपगा लेरे यंगलगे यौने लौरा चके ये सिदा लेरे नावबा Hey, video lor lah ini deh. Pelapul jam jam mau jam. Quite favorite yang mungkin aman berplit. Ada di mana yang bila sih aku kiki tahu dulu nona. Ini berapa? Baraki nih. Baraki. Fresh way bako. Ada nasi macam sima ayah nam hapaga mangaurani. Hau na taroga. Dari di matang sini sida mamana ketian lagi ngam macam lagi deh. Okay. Sina ngam macam ni am kup bako. Sina kaya am kuppa. Jadi sini mukra poktok toba pawonga. Wah sini pawonga tuh. Aduh sini nggak mau sebungkum bani dah. Sini ega caning deh. Sini sih malah ini nggak ada. Tanggam sih mah thongan nih. Siapa ya nam hapa ngauran nih. Jadi memang
ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯃꯨꯛ ꯆꯥꯕ ꯊꯛꯄꯒꯤ ꯑꯣꯏꯔꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯄ꯭ꯂꯦꯠ ꯑꯅꯤ ꯁꯨꯔꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯃꯤ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯆꯥꯃꯤꯟꯅꯗꯣꯏꯅꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯇꯥꯗꯥ ꯔꯣꯕꯥ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡ ꯉꯁꯤꯗꯤ ꯌꯥꯎꯍꯜꯂꯅꯤ ꯆꯥꯁꯤ ꯌꯦꯡꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯊꯔꯁꯤ ꯍꯧꯗꯣꯡ ꯌꯥꯝ ꯃꯥꯜꯂꯦ ꯁꯤꯗꯤ ꯃꯥꯜꯂꯦ ꯃꯅꯝ ꯃꯍꯤ ꯂꯣꯏꯔꯦ ꯍꯪꯒꯥꯝ ꯆꯝꯅ ꯊꯣꯡꯕ ꯃꯆꯨ ꯃꯔꯥꯡ ꯌꯥꯝ ꯍꯥꯞꯇꯕꯤꯗ ꯀꯣ ꯍꯪꯒꯥꯝꯅꯤꯅ ꯄꯟꯊꯥꯅꯤ ꯆꯥꯁꯟꯒꯦ ꯍꯥꯎꯕ ꯁꯤꯅ ꯉꯁꯥꯏꯒꯤ ꯈꯖꯤꯡ ꯄꯣꯛꯆꯥꯎꯕꯤ ꯇꯨꯔꯦꯟꯒꯤ ꯈꯖꯤꯡꯗꯣ ꯉꯥꯎꯕ ꯈꯨꯍꯥꯎ ꯑꯃ 하우브라. 하우마. 하우마. Di school party nak ngồi dia. Nó khai rồi. Ay siya mo. Sama. Alam. Hi ma'am, ma'am ako'y chak-chato yam cho hawre ngasidi chamna tawragane ada yamungna baraktay lerakpa ngasaygi angobado as khuhawdi leitre adido khajing angobado osh ma'am loire asengba adumadi satena hawe ingsu ingmana adudi ma'am akoy hujik pothanaba tawrage adudi ma'am ngasigi oinadi video si matang asida loisanjarage Matang da jo mathel ahawba amaga kona nolajage matang ma'am ai video se nungai bi bataragadi like share and subscribe tawbiramo khuramjari